क्वेश्चन लीक ओइबगी मरालदा ओजा अहुम पुलिसना फारे पाव असी ngasi nungthil phongkiba kanglaipa ki maira pause dagi lokhatchavane Board of Secondary Education Manipur bosemna loba hojik chathariba class 10 gi exam da question leak oibagi maralda school lama gi principal yauna oza ahum Manipur police na fare haire police ki pauna hai question paper leak oibagi Manipur Prevention of Malpractices in High School Leaving Certificate and Higher Secondary Examination Act 2024 IPCN Cybercrime Act ki makhada faraba oza ahum adude Pisak Macha Vidya Mandir Mayang Imphal ki principal Mutum Bizen sahi hompuga mathoy assistant teacher Chirom Somendro sahi nifuga taruk amasung Songtham Nauba sahi kunga mari ne makhoi ahumag ngarang chief judicial magistrate Imphal West ki court puthok matung tha asigi kunga nithoi phawba police custody remand lauthakhe pawasin hai tha asigi tang taraga mangagi haukhiba exam asigi ahan bathokiba science subject ke question paper adu oza ahum asina mobile phone da share tawkhe Madugi matung exam numit aduda exam hogadaba pung khara walingai dasu oza ahum aduna question paper adu social media da sandorokhi aire ningsing ba yabade class 10 exam ase mathang tha April mari fawba chathaga nei exam ase da center chamaga yankhai mari da mahiroi lising kunthra ga taret satret ka tara manga saruk yariba nei Churachandpur da thiba khangdana lakpa angang mari turel irol nungdagi asi bhakchang oina phangkhre Pawasi ngasi nungthil phongkhiba kanglaipa ki maira pause dagi lokhatchavane Churachandpur district ki S Kenan Vengi ECA Church campus manungda hangliba relief camp da leiba pikliba angang mari relief camp asi dagi thiba khangdana lakhiba do ngasi ayuk anganbada camp asi dagi irap laptana leiba tuitha haina khangnaba turel asigi Ebenezer thong manaki turel irol nungdagi asi bhakchang oina phangba ngamkhre haire pawasi na hai leikhidraba angang mari adude Thangau ho chahi mari apokpa ngai hei ching Lalen chong lupho chahi taruk apokpa boise Len chong hoi chahi mapan apokpa lunkhola lamade Thangkho ho chahi taruk apokpa ngamgin thang kawe Laikhidraba angang mari gi asi bhakchang sing adu hojik Churachandpur da leiba Kuki Kanglai lampe KKL gi general headquarter da puraktuna miyam ga loina na ikai khumnaba utkan ihaire CM gi website thingzilakpa leite Pawasi ngasi nungthil phongkhiba kanglaipa ki maira pause dagi lokhatchavane Chief Minister official website wediba www.cm.manipur.gov.in ase suspend tawrakpa leiti haina sengdorakle Chief Minister Secretary tagi thadorakpa cherol amana hai Chief Minister office ki website ase code of conduct thugairu bagidamak ECI na suspend tawre haina tongan ba media platform singda phongdok narakli ba wafam ase aran ba yumpham yaudaba nei website asidi Chief Minister office na masana kakthatchavane masida ECI na website kakthanaba yathang tawtharakiba leite haina cherol asina makhata are Tamenglong amadi None ADC da employee weriba mitai sing election duty piriba se sizaro haiba ga chap manai pawasi ngasi nungthil phongkhiba kanglaipa ki maira pause dagi lokhatchavane Tamenglong amadi None ADC da employee weriba mitai sing election duty piriba se sizaro haiba ga chap manai Maram asina atopa alternative means ama sinbiyu haina Tamenglong amadi None ADC da staff teacher wediba singna lainga ki pungning singsilagle hiram asiga mari lainana ngasi Manipur Press Club ki thangjing hall da pangthokpa pawgi mifam amada Tamenglong ADC da staff teacher wediba Nongmaithem Hemachandra na hai ADC staff teacher sing asi haukiba chahi singi election da duty adumak pangthoktuna lakpa ngakta ne adubu hojik Manipur gi wediba phibam asida Tampak amadi ching animakta kuki amadi mitai ga tainaba khulsing buffer zone khaduna thamle hairiba buffer zone sing asigi wangmalana chathok chasin tawba amata yadre adubu buffer zone sing asi lalaga election duty tawnaba list tawrakpa aside makhoi sing asi sizaro haiba ga chap manai maram asina makhoi da piriba election duty ase atopa alternative arrangement ama sinbiyo makhoi election duty tawjaroi haiba natte masa masagi district sing da election duty pibiyo Thogliba irang asi kanglup anigi irang su oibana singda mitai sing election duty chatpa haibase khudong chade tanja sida makhoi matau karamna changlaga election duty tawgadori banu haibado khanthabiraga atopa alternative arrangement ama sinbiyu haina mari leinaba lenga ki amade authority singda appeal tawrakle Manipur ga Maharashtra ga akanba lamba thengnagadawre pawasi ngasi nungthil phongkhiba kanglaipa ki maira pause dagi lokhatchavane Hockey India gi midyang makhada Hockey Maharashtra na yumbu oiduna Pune da leiba Major Dhyan Chand Hockey Stadium da sathariba taraga mari suba Hockey India Senior Women National Championship 2024 gi ngasi numidang wairam pung mari taba matamda
host team oidiba Hockey Maharashtra ga Manipur Hockey ga anisuba quarter final gidamak akanba lamba thengnagadaure ningsingba yabade ngarang sanakiba Pool G gi ahanba pre-quarter final match ta Manipur Hockey na Hockey Jharkhand bu goal margin taraga mathoi anida yamna chawna maithiba piramlaga quarter final gi thak yawba ngamlakhiba nei Hockey Manipur gi team adu ngangbam Priya Chanuna team coach amade Yaisna Singsubam na team manager waina luchingle